ngasi tang 23rd March 2026 akhoi 25 ta March rally amma chatkani haina akhoi silamba akhoi organizing committee sida imagi mera topa mayam aduga indigenous people forum atopa CSO mayam yauri akhoi silamba adu proposal toramba du hojik nahan se cheroba gi shuti laikhiba aduga ngara nahan ti ki laikhiba aduga akhoi CSO atopa gi su program khara leirangkiba gi maramna aduga ngasai government ki permission amasu process tori banena aduga huji financial year su amu oirakpagi aduga mapung phana akoi se tawgadaba se da mechanism mayam yaubagi maramna akoi matam khitang postpone tawdaba yadabagi akoi committee sing mayam tanaraga date 25 March ta mass public rally ama chatni hina akoi silambadu akoi ki process khara loisamba ngamdabadagi akoi matam khara yethokre April first week or within the April matam achaba amada akhoi maduda akhoi ki mass rally ki date to akhoi mayam da inform notice tawjagani soidana mass public rally si chakani adubu hojik madu chaninga honabada akhoi ki process khra mechanism khra changbanena madu ki honabaduda akhoina matam chana loisamba ngamkidaba khra le aduga akhoi ki kokomi dasu akhoi tanaraga moigasu akhoi matam phaminaraga hena phajana mapung phana tawninga haibigi moina matam khitang kaino ngaibiyo haibadigi akhoi se sumaina wari saraga mayam da chathari dona CSO mayam ga punna akhoi 2 times 3 times phamgre akhoi process phajana tawri adubu tawdabu hunthak se financial year oiba shuti khra laikhiba aduga organization tongan bagi magi hanagi pre engagement khra leirambagi hayeng 25 hantik 25 da panthogadaba se kitang khoyawnaba khudong chadaba khra leibadigi akhoi gi process khra loisandabadigi akhoina matu matam khra kaktatana yethokpani adu mayam da akhoi soidana matam du khanghanjage mayam phone tawrakpiba tongan ba organization jati kayadagi loop kayadagi khunkang kayadagi hadaki mass rally se akhoi loina saruk yagani support tawe haina akhoi bu support tawpiba mayam phangi madu ki tama akhoi yam nungai thakajai mayam cooperation pibiriba mayam bu akhoi thakajai tawdori bala ka dori bada mayam na cooperation pibiraga within akhoi April gi manungda soidana mass public rally se akhoi panthok chagani aduna madu ngasi akhoi matam khra gi postpone tawkhibagi media gi through dagi ngasi mase mayam bu khanghanjabani aduna mayam na akhoi gi mass rally ado akhoi date fix tawba kanda mayam na ngaibiu support tawbiu aduga mapung phana punamak jati pi jati khaina manipur da leriba community loinamak yauraga singtam loina pullaga akhoi mass rally achauba ma akhoi panthokani tawgadabase akhoina masi panthokadabase center security forces aduga center government na sanariba police akhoi bo awana pi haliba punamak se bo yaningdabagi uttalaga akhoina mass rally se chakadoribani aduna ngasi hayeng hanchi 25 ta tawgadabado akhoi matam khra yethoi haibase ngasi media ki through the ichinaw public praja mayam bu khanghanjabani thank you